Iran amadi America gi chathariba tension asida khwaidagi chawba break ama hujik America da tare break haibadi apan bama athat bama leikre masi secret di America na thajiru dabani Israel na thajiru dabani wadi Middle East ta Iran ga thangna leiba Muslim nation sing asina karisu lolak loidabra haiduna mayam su khangi aduga chathariba tension asida Iran gi bating kanasu leiti ani khandrabani adubu ngasi gi khwaidagi chawba development karido haipa matamda hojik UAE Qatar amati Saudi Arab khwaidagi strong countries ngaktani Middle East ta makoi asina direct Iran bu ngakhre konsinal hamagum thamkre madudi Iran gi mathakta aikhoi gi sidagi aikhoi gi leibak aikhoi gi atia amadi aikhoi gi ising fasite Arabian Sea leikri masi yoselakrabani Donald Trump ki magi troops sing ase so haibu country ahum sina direct high grade sini madudi Iran da attack to gi damakta aikhoi gi land sea and air masi use to holo hedra hojik Iran gi mathakta American attack to gi dabase karamna masi gi land area sing ase use to dana Iran da attack to impossible ni aduna maram wargani hojik khwaidagi chawpa break ama America da pikre se masi Israel gi oina su khwaidagi chakningai oiba amati nungai taningai oipa fom oiramgani maramdi Iran banung tale hojik regime si change to gi damakta muktang strike to tradi karam haina oigani tuni so regime change to bo hojik yamna lu bo fom ni aduga strike to bu yamna lu ni siri karigum country ahuma sina makoi ni statement pikra matungta akan banadi use to ya punti America da gi laklaga mathakta kaidro paidro se Iran sambagi damakta haribu country sing ase soidro mathau tai Jordan da gi tagasu yaroi Cyprus da gi tasu yaroi taunarak patar de haribu country ahum ki space maru oina air space sijeno mathau tani adubu country asani strongly lepkre hojik America na Iran gi mathakta attack to base masi khwaidagi lubo fom oini haidro ngasi gi pauni adubu America gi side gi de hairisine America aikoi yengsili kopni yengsili aduka Iran gi manakta tap tap no kogi Abraham Lincoln na asiona litorga changdi sin adubu America amdi Israel na UAE Saudi Arab amdi Qatar gi mafam amata soktadana atop side gi attack torake haibadi madu khangdre aduga hojikki ointe khar luisini Cyprus Greece nomdagi torku yabra natraga Mediterranean Ocean da hariba country ahum sigi khut kaisui laita mafam dagi pairage attack torakpudi arai buati oirosini oil haibagi damakta hariba mafam sing asida amuktang landing tawpa samnan chapudi mathau taisini kari oirkadaba khangte adubu khar luni haikre attack tawpa taragati attack tawpa yaroidabagi fibam da laisini masida point to be noted kaino han matamta Saudi Arab UAE amadi Qatar ase masi America ga makoi gi military deal amadi kuchukulai gi wari watai lan gi matamda mateng to pa haiba gi wari mem sanda laisini adubu andiki matangda Iran da attack to taragati makoi gi region sing asida problem la kadari attack to ni ki taragati Iran gi wani all over war वही मिडल ईस्ट अत शांति लेरोय हाइदना लेसु लेहलोय अदु थुआइदुरा कनी हाइरबु country सिंग तो सऊदी अरब ओइगेरा मखोइना करिगुम यूज तो हल्लपा कतर ओइगेरा यूएई ओइगेरा जॉर्डन ओइगेरा मखोइगी रेंज यो पाइखोइगी मिसाइ लै अदुना अमता थारोइसिने अदुना हंदक 12 days की ईरान अमति इस्राएल की वार ओइखेबस ईरान की स्ट्रांगनेस हमते उकिबा अदुना हाइरबु country सिंग अमेरिका गा मखोइगी मरकता समथिंग मखोइगी अंडरस्टैंडिंग लेरगसु डील लेनरगसु अदु ओरबसु हंदकी वार की मतंगदती रीजनल कोalition से ओइरकलनी हाइदुना मासी मकोइना थोरकपनी अदुना ईरान की मथक्ता अमेरिका ने अटैक तो बे यादबगी फिबम से कना हाइदरकले तवहलोइसिनी